ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯥꯏꯊꯔꯛꯏꯕ ꯁꯦꯟꯐꯝꯁꯤꯡꯁꯦ ꯂꯧꯃꯤ ꯅꯠꯇꯕ ꯂꯧꯃꯤ ꯁꯥꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡ ꯑꯗꯒꯤ ꯌꯣꯡ ꯐꯝꯗꯣꯡꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯁꯥꯏꯒꯤ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯅ ꯂꯩꯔꯦ꯫ ꯑꯩ ꯑꯄꯪ ꯀꯤꯁꯣꯔꯖꯤꯠ ꯂꯩꯐꯝ ꯅꯍꯧꯃꯔꯤꯔꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩ RTI ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ PMKSY ꯍꯥꯏꯅ ꯁ꯭ꯀꯤꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯅꯤ꯫ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ RTI ꯑꯃꯈꯛ ꯊꯥꯖꯩꯀꯣ꯫ ꯊꯥꯔꯤꯕ RTIꯁꯤ ꯃꯥꯒꯤ ꯄꯦꯔꯦꯠꯁꯤ 2018ꯗꯒꯤꯅ 2022 ꯐꯥꯎꯕꯒꯤ ꯄꯦꯔꯦꯠꯅꯤ꯫ ꯍꯥꯏꯔꯤꯕ RTI ꯊꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯐꯪꯂꯛꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯐꯪꯂꯛꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯔꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯑꯩꯅ ꯐꯪꯖꯕ ꯗꯣꯀꯨꯃꯦꯟꯗ ꯃꯈꯣꯏꯅ ꯄꯤꯔꯛꯄꯗ 180 crore ꯁꯤ ꯐꯪꯉꯦ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯆꯍꯤ ꯃꯔꯤꯁꯤꯗ ꯍꯥꯏꯔꯤꯕ ꯁꯨꯞꯅꯇꯒꯤ PMKSY ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤꯗ 180 crore ꯁꯝꯊꯤꯡ ꯁꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔ PMKSYꯒꯤ ꯑꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ, ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯍꯥꯞꯆꯤꯟꯕ, ꯑꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ MLAꯁꯤꯡꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯚꯣꯠ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯨꯝꯕ, ꯑꯗꯒꯤ ꯁꯥꯁꯤꯟꯅꯕ ꯐꯦꯛ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃ, ꯑꯗꯨꯒ ꯀꯥꯏꯊꯔꯤꯕ ꯁꯦꯟꯐꯝꯗꯤ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯂꯛꯇ ꯑꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯧ ꯎꯖꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯥꯏꯊꯔꯛꯏꯕ ꯁꯦꯟꯐꯝꯁꯤꯡꯁꯦ ꯂꯧꯃꯤ ꯅꯠꯇꯕ ꯂꯧꯃꯤ ꯁꯥꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡ ꯑꯗꯒꯤ ꯌꯣꯡ ꯐꯝꯗꯣꯡꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯁꯥꯏꯒꯤ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯐꯪꯖꯔꯦ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ ꯁ꯭ꯇꯥꯐ ꯌꯥꯎꯋꯦꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯒꯦ ꯈꯨꯗꯝꯒ ꯂꯣꯏꯅꯅ꯫ ꯑꯩꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯃꯣꯠꯄꯅ ꯊꯜꯂꯕ꯭ꯔꯥ ꯈꯟꯕꯅꯤ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁ꯭ꯇꯥꯐꯁꯤ ꯀꯃꯥꯏꯅ ꯌꯥꯎꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯁꯤꯡ ꯈꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯣꯄꯟꯗꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯋꯥꯏꯗꯂꯤ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯊꯣꯛꯑꯒ ꯈꯟꯕ ꯅꯠꯇꯦꯕ, ꯇꯦꯕꯜꯗ ꯇꯧꯕ ꯄꯣꯠꯅꯦꯕ꯫ ꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯃꯇꯝꯗꯨꯒꯤ ꯑꯦꯒ꯭ꯔꯤ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯃꯍꯥꯛꯀꯤ ꯁꯤꯛꯁꯇꯔꯒꯤꯗꯃꯛꯇ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯤꯡꯁꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯄꯤꯔꯛꯄꯖꯥꯠꯅꯤ꯫ ꯄꯤꯔꯛꯏꯕ ꯑꯣꯐꯤꯁꯥꯔꯁꯤꯅ ꯄꯤꯔꯛꯏꯕ ꯉꯁꯥꯏꯒꯤ ꯂꯤꯁꯁꯤ ꯉꯁꯥꯏꯒꯤ ꯇꯥꯏꯄꯤꯁꯇꯨꯗ ꯐꯨꯍꯟꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯀꯤꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯗꯔ ꯏꯟꯇꯔꯚꯦꯟꯁꯟ ꯍꯥꯏꯔꯒ ꯐꯥꯔꯝ ꯄꯣꯟ ꯄꯨꯈ꯭ꯔꯤ ꯇꯧꯕꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯇꯧꯕꯒꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ PMKSY ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯀꯝꯄꯣꯅꯦꯟꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯒꯤ 2020-21ꯒꯤꯁꯤꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯁꯤꯃ ꯍꯥꯞꯄꯣꯅ ꯂꯤꯁꯇ ꯄꯤꯔꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯁ꯭ꯇꯥꯐꯇꯨꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤ ꯂꯧꯃꯤ ꯃꯤꯆꯝ ꯑꯁꯦꯡꯕ ꯂꯧꯃꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯏ 12-13 ꯂꯧꯔꯤꯕ, 5-6 ꯂꯧꯔꯤꯕ, ꯑꯗꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯧꯔꯤꯕ ꯁꯤꯡꯁꯤꯅ, ꯑꯗꯒꯤ ꯌꯥꯏꯇꯣꯝ ꯐꯝꯗꯣꯡꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯁꯜꯂꯤꯕꯁꯤꯅ ꯉꯁꯥꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯔꯛꯏꯕ ꯀꯩꯅꯣꯁꯤꯡ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯆꯍꯤ ꯃꯔꯤꯁꯤꯗ 180 crore ꯁꯝꯊꯤꯡ ꯊꯥꯗꯔꯛꯏꯕꯁꯦ ꯑꯁꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯉꯤꯕꯒꯦꯕ? 180 crore ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯗ ꯊꯥꯗꯔꯛꯏꯁꯤꯡꯁꯦ ꯑꯁꯦꯡꯕ ꯂꯧꯃꯤꯗꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯕ꯫ ꯂꯧꯃꯤ ꯁꯥꯁꯤꯟꯅꯕ ꯑꯗꯒꯤ ꯌꯥꯏꯇꯣꯝ ꯐꯝꯗꯣꯡꯕꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯌꯦꯟꯅꯗꯅ ꯂꯩꯔꯦꯕ꯫ ꯑꯗꯨꯅ ꯉꯁꯤ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯁꯤ ꯁ꯭ꯀꯤꯝ 19ꯅꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ꯫ 19ꯁꯤ ꯁꯨꯞꯅꯇꯒꯤ ꯁ꯭ꯀꯤꯝ ꯑꯃꯗ ꯆꯍꯤ ꯃꯔꯤꯗ 180 crore ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯤꯝꯁꯤꯗꯤ ꯀꯌꯥꯝ ꯊꯥꯗꯔꯝꯃꯅꯤ? ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯄꯥꯏꯕ ꯃꯤꯁꯤꯡ, ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯥꯏꯕ, ꯑꯗꯒꯤ ꯁ꯭ꯀꯤꯝ ꯏꯟꯆꯥꯔꯖ ꯄꯥꯏꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯗꯅ ꯂꯩꯔꯦꯕ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯔꯥꯟꯕ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯔꯥꯟꯕ ꯇꯧꯕ ꯈꯣꯠꯄ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯪꯒ ꯊꯤꯅꯔꯒ ꯀꯟꯈꯠꯄ, ꯑꯗꯨꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ, ꯃꯈꯣꯏ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗꯕ ꯑꯁꯤ ꯑꯗꯨꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯊꯔꯛꯇꯨꯅ ꯂꯥꯛꯏ꯫